ꯆꯦꯒꯤ ꯃꯅꯥꯎꯄꯥꯒꯤ ꯍꯩꯖꯤꯡꯄꯣꯠ ꯆꯥꯕꯒꯤ ꯑꯆꯥꯄꯣꯠ ꯂꯩ ꯆꯠꯀꯦ ꯇꯧꯔꯤꯅꯦ ꯑꯗꯨꯗꯤ ꯆꯠꯄ ꯍꯧꯔꯒꯦ ꯑꯆꯥꯄꯣꯠ ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯒꯦ 이마 노예니 시디 그이노 아마 가라가라도 타드라디지 ꯑꯗꯨꯗꯤ ꯆꯠꯄ ꯍꯧꯔꯒꯦ ꯂꯝꯕꯤꯁꯦ ꯅꯣꯡ ꯇꯥꯈꯤꯕ ꯌꯣꯡ ꯌꯥꯝ ꯆꯣꯠ ꯆꯣꯠ ꯇꯧꯔꯒ ꯂꯩꯈꯣꯝꯒ ꯀꯩꯒ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯄꯦꯀꯦꯠꯀꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯕꯖꯥꯔꯗꯩ ꯂꯧꯕ ꯌꯥꯕꯗꯨ ꯂꯧꯔꯛꯑꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯨꯀꯥꯟ ꯑꯊꯨꯝ ꯑꯍꯥꯎ ꯁꯥꯕ ꯕꯔꯐꯤꯒꯨꯝꯕ ꯂꯥꯜ ꯃꯣꯍꯣꯔꯒꯨꯝꯕꯗꯨꯅ ꯁꯥꯅꯉꯥꯏ ꯍꯥꯏꯅꯔꯝꯒꯦ ꯇꯧꯕꯅꯦ ꯀꯛꯆꯤꯡ ꯕꯖꯥꯔ ꯌꯧꯔꯦ ꯍꯧꯖꯤꯛ ꯕꯖꯥꯔꯁꯦ ꯏꯍꯥꯡ ꯍꯥꯡꯉꯦ ꯊꯣꯡꯁꯦ ꯗꯨꯀꯥꯟꯁꯤꯡꯁꯦ ꯅꯣꯡꯃ ꯀꯥꯜꯂꯒ ꯍꯥꯡꯅꯕꯅꯤꯅ ꯍꯥꯡꯉꯦ ꯄꯨꯂꯞ ꯂꯝꯕꯤ ꯈꯨꯐꯠꯇꯁꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏꯁꯤ ꯁꯤꯒꯤ ꯄꯥꯛꯋꯦ ꯍꯥꯏꯕ ꯍꯣꯇꯦꯜꯁꯤ ꯁꯤꯗꯒꯤꯅꯤ ꯁꯤꯗ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯔꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕꯗꯣ ꯈꯜꯂꯒ ꯃꯣꯏꯗ ꯁꯥꯍꯜꯂꯝꯗꯣꯏꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠꯇꯨ ꯈꯟꯖꯔꯝꯃꯦ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏꯁꯦ ꯄꯦꯀꯦꯠꯀꯤ ꯑꯣꯏꯕ ꯑꯆꯥꯄꯣꯠꯇꯣ ꯑꯗꯨꯗꯤ ꯉꯁꯤ ꯑꯗꯨꯝ ꯂꯩꯈ꯭ꯔꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯁꯤꯅꯦꯁꯦ ꯑꯩꯈꯣꯏꯒꯤ ꯑꯖꯥꯠ ꯍꯥꯏꯕ ꯁꯤꯅꯦꯃꯥ ꯍꯣꯜꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯆꯪꯐꯝ ꯃꯆꯤꯟꯗ ꯂꯩꯕ ꯗꯨꯀꯥꯟꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯔꯤꯁꯤꯅ ꯃꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯗꯨꯀꯥꯟꯗꯨꯅꯦ ꯁꯤꯗ ꯑꯌꯥꯝꯕ ꯑꯆꯥꯄꯣꯠ ꯂꯣꯏꯅꯃꯛ ꯐꯪꯉꯦ ꯃꯣꯏꯒꯤ ꯃꯅꯨꯡ ꯊꯪꯕ ꯀꯥꯁꯤꯗꯅ ꯕꯣꯛꯁꯇ ꯀꯥꯏꯗꯅ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯑꯗꯨꯝ ꯂꯣꯛꯗꯥꯎꯟ ꯇꯧꯔꯁꯨ ꯃꯣꯏꯁꯤꯗ ꯑꯆꯥꯄꯣꯠ ꯑꯅꯝꯕꯅꯗꯤ ꯐꯪꯉꯦ ꯃꯣꯏꯁꯤ ꯏꯁꯄꯥꯏꯁꯤ ꯍꯣꯠ ꯔꯥꯃꯦꯟꯁꯨ ꯐꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯂꯩꯕ ꯂꯣꯏꯔꯦ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯤꯅꯦ ꯑꯩꯈꯣꯏ ꯆꯦꯅꯦ ꯁꯤꯅ ꯑꯗꯣ ꯑꯆꯥꯄꯣꯠꯁꯦ ꯂꯣꯛꯗꯥꯎꯟ ꯇꯧꯕꯅꯤꯅ ꯐꯪꯉꯤ ꯐꯪꯗꯦ ꯌꯥꯝ ꯇꯧꯋꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯗꯨꯀꯥꯟꯗꯨꯗ ꯑꯅꯝꯕꯅꯗꯤ ꯂꯩꯔꯝꯃꯦ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯐꯪꯉꯦ ꯑꯗꯣ ꯑꯋꯥꯠꯄꯁꯤꯡꯗꯨꯁꯨ ꯃꯣꯏꯅ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯄꯤꯕꯤꯔꯛꯑꯦ ꯁꯨꯅꯕ ꯑꯗꯣ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯊꯝꯒꯗꯕꯗꯣ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯀꯥꯁꯤꯡꯗꯣ ꯁꯦꯝꯖꯤꯜꯂꯤꯌꯦ ꯑꯗꯨꯅ ꯊꯝꯕꯗꯣ ꯐꯔꯛ ꯇꯥꯕꯒꯤ ꯁꯤꯗ ꯅꯣꯡ ꯅꯤꯅꯤ ꯊꯝꯃꯒ ꯍꯌꯦꯡ ꯁꯦꯝꯖꯤꯟꯕ ꯂꯣꯏꯔꯒ ꯑꯃꯨꯛ ꯄꯨꯒꯦ ꯇꯧꯕꯒꯤ ꯁꯤꯗ ꯑꯣꯏꯅ ꯊꯝꯃꯦ ꯉꯁꯤꯒꯤꯗꯤ ꯁꯤꯅ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯒꯤ ꯌꯨꯝꯅꯦ ꯁꯤꯗ ꯉꯁꯤ ꯕꯣꯛꯁꯁꯤꯡꯁꯦ ꯁꯦꯝꯖꯤꯟꯒꯦꯅ ꯂꯥꯛꯏꯅꯦ ꯍꯣꯏꯌꯦ ꯍꯣꯏꯌꯦ ꯑꯩꯗꯤ ꯑꯕꯨꯗꯪꯁꯤ ꯍꯥꯟꯅ 이루자는 그나놈다 또 꺼내 이루자 진짜 루저비야 생각해 나뚱 그래 나뚱 그래
Ano na tayo bro? Hay. 아주 그래 아주 파지나 아무도 파지나 왜 아무도 안 해도 돼. 아, lấy cái con lấy cái này má ở đây mình tụi nó cô cả ở trong đi cái tàu thảo đấy kia làm biết được không 지금 막 나이 보시도 뭐 생기는 말 ꯑꯆꯥꯄꯣꯠ ꯁꯦꯝꯕ ꯂꯣꯏꯔꯦ ꯀꯌꯥꯝ ꯆꯥꯛꯇꯣꯏꯅꯣ ꯅꯪ ꯍꯣꯔꯦꯟ ꯀꯌꯥꯝ ꯆꯥꯛꯇꯣꯏꯅꯣꯕ ꯃꯌꯥꯝ ꯕꯣꯔꯒ ꯀꯩꯅ꯭ꯌꯥꯒꯗꯤ ꯃꯊꯪ ꯂꯨꯍꯣꯡꯕꯩ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯉꯁꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯩꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯊꯪꯒꯤ ꯂꯨꯍꯣꯡꯕꯩ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯔꯁꯦ